ꯑꯆꯝꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯐꯠꯇꯕ ꯃꯔꯨꯞ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯥꯃꯨ ꯑꯃꯗꯤ ꯀꯣꯏꯔꯦꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯃꯨ ꯃꯁꯥ ꯃꯎ ꯅꯣꯏ ꯆꯥꯎꯏ, ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯈꯟꯕ ꯂꯩꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯆꯝ ꯆꯝꯅ ꯂꯣꯏꯅ ꯈꯟꯕ, ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯅ ꯍꯧꯖꯔꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤꯗꯤ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯕꯅꯤ꯫ ꯁꯥꯃꯨ ꯍꯩ ꯂꯩ ꯊꯥꯕ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯩ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯧ ꯍꯤꯡꯈꯣꯜꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯥꯒꯤ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨꯗ ꯂꯩ ꯊꯥꯐꯝꯒꯤꯅ ꯂꯩ ꯊꯥꯐꯝ, ꯍꯩ ꯔꯥ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯐꯝꯒꯤꯅ ꯇꯣꯉꯥꯟꯅ ꯖꯒꯥ ꯖꯒꯥ ꯐꯖꯅ ꯈꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯊꯥꯏ꯫ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯂꯧꯐꯝꯁꯤꯡꯗꯨ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯥꯃꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯃꯍꯩ ꯌꯥꯟꯕ ꯑꯗꯨ ꯎꯔꯒ ꯀꯂꯛ ꯃꯤꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯁꯨ ꯑꯃꯅꯤ꯫ ꯁꯥꯃꯨ ꯃꯥꯅ ꯃꯥꯒꯤ ꯂꯧ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯈꯠꯇꯨꯅ ꯌꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯩ ꯃꯅꯥꯎꯈꯛ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯖꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯗꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯔꯒ ꯋꯥꯡꯉꯤ꯫ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯖꯔꯝꯃꯤ꯫ ꯀꯣꯏꯔꯦꯡ ꯂꯧꯖꯅꯝ ꯄꯨꯖꯅꯝ ꯌꯥꯝꯅ ꯍꯩꯕ, ꯃꯤꯒꯤ ꯍꯦꯟꯒꯠ ꯄꯥꯈꯠꯄ ꯎꯕꯗ ꯌꯥꯝꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯁꯛꯅꯤ꯫ ꯁꯥꯃꯨꯕꯨ ꯃꯥꯅ ꯃꯔꯨꯞꯀꯤ ꯃꯤꯡꯗ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯊꯦꯝ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯩ꯫ ꯅꯣꯡꯃ ꯁꯥꯃꯨꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯊꯥꯔꯤꯕ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯣꯏꯔꯦꯡꯗꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯁꯥꯃꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯣꯏꯔꯦꯡ ꯂꯥꯛꯄ ꯑꯗꯨꯗ ꯁꯥꯃꯨꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯑꯦ ꯏꯇꯥꯎ, ꯀꯣꯏꯔꯛꯂꯤꯔꯣ?" ꯀꯣꯏꯔꯦꯡꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ ꯏꯇꯥꯎ, ꯀꯣꯏꯔꯛꯂꯤꯕꯅꯤ꯫" ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯊꯥꯔꯤꯕ ꯍꯩ ꯂꯩꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯁ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯍꯩ ꯂꯩꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯈꯨꯠꯇ ꯁꯥꯠꯂꯤꯕ ꯄꯥꯜꯂꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯍꯦꯛꯂꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯟꯕ ꯋꯥꯍꯩ "ꯃꯔꯨꯞ ꯍꯦꯛꯀꯅꯨ, ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯌꯨꯝ ꯄꯨꯅꯔꯤꯕꯅꯤ, ꯄꯨꯛꯆꯥꯛ ꯊꯥꯛꯂꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯤꯉꯝꯗꯕ ꯃꯤꯠꯌꯦꯡꯒ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯗ ꯇꯔꯨ ꯇꯔꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯍꯩ ꯂꯩꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯔꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯄꯨꯅꯅꯕ ꯍꯦꯛꯀꯦ ꯇꯧꯔꯝꯕꯅꯤ꯫" ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯒꯤ ꯄꯣꯠꯇꯤ ꯑꯩꯒꯤꯒꯨꯝꯕꯅꯤ, ꯑꯩꯒꯤ ꯄꯣꯠꯇꯤ ꯅꯪꯒꯤꯅꯤ꯫ ꯑꯗꯨꯗ ꯄꯨꯛꯆꯦꯜ ꯑꯗꯨꯛ ꯌꯥꯝ ꯄꯤꯛꯁꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯨꯏꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯂꯣꯏꯅꯔꯛꯂꯒ ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯩ ꯂꯩ ꯈꯔ ꯑꯁꯤꯗ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ." ꯁꯥꯃꯨ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯉꯝꯗꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯅ ꯍꯦꯟꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯑꯁꯦꯞꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯇꯥꯎ, ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯃꯒꯤ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯔꯩ ꯂꯩꯇ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯍꯩ ꯔꯥ ꯂꯩꯁꯨ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕ ꯂꯧꯐꯝ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯆꯨꯝꯗꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯣ?" ꯁꯥꯃꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯟꯇ ꯃꯍꯥꯛꯀꯤꯁꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯊꯃꯣꯏ ꯄꯤꯛꯄ ꯑꯃ ꯑꯣꯏꯔꯨꯔꯦ ꯈꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯈꯪꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ꯫ ꯏꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ
ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯄꯥꯎꯇꯥꯛꯅꯣ? ꯃꯥꯅꯤ, ꯑꯩꯒꯤꯗꯤ ꯏꯇꯥꯎꯒꯤꯁꯨꯅꯤ. ꯏꯇꯥꯎꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ. ꯑꯁꯨꯝꯅ ꯀꯣꯏꯔꯦꯡ ꯑꯣꯏꯗ ꯄꯥꯗꯕꯒꯤ ꯃꯤꯁꯨꯝ ꯂꯥꯡ ꯊꯥꯛꯂꯝꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯍꯦꯛꯂꯒ ꯆꯠꯈ꯭ꯔꯦ. ꯐꯠꯇꯕ ꯈꯟꯕ ꯍꯩꯇꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯑꯣꯏꯗ ꯄꯥꯗꯕ ꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯁꯥꯃꯨ ꯀꯣꯏꯔꯦꯡꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯅ ꯂꯩꯍꯧꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗ ꯁꯥꯃꯨ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯗꯅ ꯂꯩꯔꯝꯕ ꯂꯨꯈꯣꯏꯗꯨ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯂꯨꯈꯣꯏ ꯁꯥꯃꯨꯒ ꯍꯤꯡꯈꯣꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ. ꯂꯨꯈꯣꯏꯅ ꯀꯣꯏꯔꯦꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯃꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯇꯧꯔꯤꯕ ꯏꯪꯒꯤꯠꯁꯤꯡ ꯑꯗꯨ ꯂꯨꯈꯣꯏꯅꯗꯤ ꯂꯣꯏꯅꯃꯛ ꯈꯪꯏ ꯎꯏ. ꯃꯔꯝ ꯑꯁꯤꯅ ꯂꯨꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯃꯨꯕꯨ ꯀꯣꯏꯔꯦꯡꯗꯒꯤ ꯂꯥꯞꯅ ꯂꯩꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯥꯃꯨꯗꯤ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯐꯅ ꯂꯣꯏꯅ ꯈꯜꯂꯤ. ꯀꯣꯏꯔꯦꯡꯒꯤ ꯃꯔꯝꯗ ꯂꯨꯈꯣꯏꯅ ꯐꯠꯇꯕ ꯍꯥꯏꯗꯨꯅꯁꯨ ꯁꯥꯃꯨꯅ ꯂꯨꯈꯣꯏꯕꯨꯁꯨ ꯐꯠꯇꯅ ꯂꯥꯟꯅ ꯈꯟꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯗꯦ. ꯂꯨꯈꯣꯏ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯗꯧꯔꯦ ꯁꯥꯃꯨ? ꯅꯪꯒꯤ ꯃꯔꯨꯞ ꯁꯥꯕ ꯑꯁꯤꯅ ꯅꯪꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯍꯩꯔꯥ ꯂꯩꯁꯨꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯇꯥꯠꯀꯤ ꯃꯣꯏꯊꯦꯝ ꯇꯧꯔꯝꯂꯒ ꯍꯦꯛꯇꯨꯅ ꯄꯨꯈ꯭ꯔꯕ꯭ꯔꯣ? ꯁꯥꯃꯨ ꯂꯨꯈꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯃꯥꯒꯤ ꯆꯠꯈ꯭ꯔꯤꯕ ꯃꯔꯨꯞ ꯀꯣꯏꯔꯦꯡꯒꯤ ꯃꯥꯏꯀꯩꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯂꯨꯈꯣꯏꯂꯣꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯂꯨꯈꯣꯏ, ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ! ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯀꯩꯅꯣ. ꯂꯨꯈꯣꯏꯁꯨ ꯁꯥꯃꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯂꯒ, ꯁꯥꯃꯨ, ꯅꯪꯁꯦ ꯐꯈ꯭ꯔꯦꯗꯀꯣ. ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯆꯦꯜꯂꯕꯗꯤꯅꯦ ꯀꯅꯥ ꯑꯃꯇ ꯈꯠꯅ ꯆꯩꯅꯔꯣꯏꯕꯨ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯇꯩ ꯃꯇꯝꯗꯗꯤ ꯁꯥꯃꯨ ꯃꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕꯅ ꯁꯦꯜꯁꯨ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯕꯨ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯎꯟ ꯇꯥꯁꯤꯟꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯍꯤꯡꯈꯣꯜꯁꯤꯡ ꯑꯗꯨ ꯃꯅꯥ ꯃꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯥꯕ ꯍꯧꯕ ꯉꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯁꯥꯃꯨꯗꯤ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥ ꯂꯩꯁꯨ ꯊꯥꯔꯒ ꯍꯤꯡꯖꯕꯅꯤ. ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯥꯕ ꯌꯥꯗ꯭ꯔꯕ ꯍꯧꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯁꯥꯃꯨꯒꯤ ꯏꯃꯨꯡꯗꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯒꯤꯗꯤ ꯃꯥꯅ ꯑꯃꯗꯒꯤ ꯈꯔ ꯂꯧ ꯑꯃꯗꯒꯤ ꯈꯔ ꯂꯧꯁꯟ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝ ꯇꯧꯗꯨꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕꯅ ꯃꯥꯒꯤ ꯀꯩꯅ ꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯔꯣꯡ ꯆꯥꯅ ꯊꯛꯅꯕꯁꯤꯡꯅ ꯄꯩꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ. ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯩ ꯍꯧꯗꯨꯅ ꯂꯨꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯗ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯃꯤ. ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯄꯥꯕꯣꯡ, ꯈꯨꯔꯥ ꯁꯥꯃꯨꯗꯣ ꯏꯪꯊꯝꯊꯥꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯍꯟꯁꯦ. ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯁꯦ ꯈꯔ ꯆꯥꯃꯤꯟꯅꯁꯦ. ꯑꯩꯒꯤ ꯀꯥꯗ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅꯒꯦ. ꯃꯣꯏꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯝꯇꯁꯨ ꯂꯩꯔꯝꯃꯣꯏ. ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯏꯛ ꯑꯥꯛ ꯇꯧꯅ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯈꯨꯝꯂꯛꯏ. ꯌꯥꯗꯦ ꯌꯥꯗꯦ. ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯕꯁꯤ ꯎꯔꯒꯅꯦ ꯑꯩꯅ ꯃꯥꯕꯨ ꯀꯧꯔꯨꯔꯕꯗꯤ ꯑꯩꯒꯤ ꯃꯔꯨꯞꯇꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ. ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ. ꯑꯦ, ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯇꯥ ꯁꯥꯃꯨꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦꯅ ꯍꯥꯏꯕꯗꯥꯏꯅꯦ. ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯑꯔꯩꯕ ꯂꯧꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ. ꯀꯣꯏꯔꯦꯡ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯄꯥꯕꯨꯡꯕꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯃꯔꯨꯞ ꯑꯃꯒꯤ ꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯔꯨꯞ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗ ꯂꯩꯔꯤꯕ ꯐꯧ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯦ ꯈꯔ ꯄꯤꯕꯤꯈ꯭ꯔꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯨ ꯏꯪꯊꯝꯊꯥꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ. ꯃꯆꯥꯅꯨꯄꯥꯅ ꯑꯗꯣꯝꯅ ꯑꯁꯨꯝ ꯍꯪꯗꯨꯅ ꯉꯥꯡꯅ ꯂꯩꯕ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯃꯆꯥꯕꯨ ꯆꯩꯕ ꯋꯥꯍꯩꯗ ꯈꯣꯟꯐꯝ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯩ, ꯑꯉꯥꯡꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯨ. ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ.
ꯆꯥꯔꯤꯕꯗꯣ ꯐꯖꯅ ꯆꯥꯎ ꯃꯔꯨꯞꯅ ꯃꯔꯨꯞ ꯐꯧꯖꯦꯡꯅ ꯐꯧꯖꯦꯡ ꯃꯔꯤꯅꯦ ꯑꯃꯠꯇ ꯂꯩꯅꯗꯦꯀꯣ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯪꯊꯝꯊꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯁꯥꯃꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯂꯧꯐꯝ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯃꯍꯩ ꯌꯥꯟꯕ ꯂꯣꯛꯄ ꯍꯦꯛꯄ ꯌꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯁꯣꯝꯗꯅ ꯀꯣꯏꯔꯦꯡ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯔꯣꯡ ꯍꯩ ꯂꯩꯁꯤꯡ ꯄꯥꯟꯕ ꯂꯣꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯃꯔꯨꯞ ꯇꯥ ꯁꯥꯃꯨ ꯈꯣꯏꯗ ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯀꯣꯏꯔꯦꯡ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤꯅꯦꯍꯦ ꯎꯗꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯆꯠꯂꯨꯒꯦ ꯆꯠꯂꯨ ꯑꯩꯈꯣꯏꯒꯤ ꯈꯥꯎ ꯑꯆꯧꯕꯗꯣ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯥꯃꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯊꯪꯅꯕꯗ ꯂꯩꯕ ꯂꯨꯈꯣꯏꯒ ꯁꯥꯃꯨꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯩꯁꯨ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯃꯨ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯪꯊꯝꯊꯥ ꯂꯣꯏꯈꯤꯕ ꯑꯁꯤꯗꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯍꯤꯡꯖꯕ ꯑꯩꯈꯣꯏꯗꯤ ꯏꯪꯊꯝꯊꯥꯁꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ ꯎꯟ ꯇꯥꯁꯤꯟꯕꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇꯁꯨ ꯊꯥꯕ ꯍꯧꯕ ꯉꯝꯗꯦꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯁꯥꯃꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯋꯣꯏꯕꯅꯦ ꯂꯨꯈꯣꯏ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦ ꯋꯥꯅꯤ ꯁꯥꯃꯨ ꯑꯃꯗꯤ ꯂꯨꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯣꯏꯔꯦꯡꯗꯨ ꯏꯪꯊꯝꯊꯥ ꯆꯨꯞꯄ ꯑꯃꯗꯤ ꯁꯥꯃꯨꯅ ꯃꯍꯩ ꯃꯔꯣꯡ ꯍꯩ ꯂꯩꯁꯤꯡ ꯊꯥꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯒ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯒ ꯁꯥꯃꯨꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯀꯣꯏꯔꯦꯡꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯨꯠꯇ ꯈꯧꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯨꯈꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯁꯥꯃꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯁꯦ ꯅꯪꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦꯍꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯤ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯨꯈꯣꯏ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇꯒꯤ ꯃꯥꯒꯤ ꯍꯤꯡꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯁꯥꯃꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯝꯗꯧꯔꯤꯒꯦ ꯏꯇꯥꯎꯕꯣ ꯁꯥꯃꯨꯗꯨ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯏꯄꯪ ꯄꯪꯅ ꯈꯨꯝꯗꯣꯔꯛꯏ ꯑꯧ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯦ ꯀꯨꯏꯔꯦꯗ ꯏꯇꯥꯎꯗꯤ ꯎꯗꯕ ꯅꯍꯥꯟ ꯃꯈꯩꯗꯤ ꯍꯦꯛꯇ ꯇꯣꯏꯅ ꯂꯥꯛꯄꯅꯤ ꯍꯟꯗꯛꯇꯤ ꯁꯨꯂꯥꯛꯀ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯏꯇꯥꯎꯁꯦ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯕꯅꯤ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯍꯦ ꯏꯇꯥꯎꯕꯨ ꯀꯔꯤꯒꯩꯅ ꯀꯥꯎꯔꯨꯗꯒꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯁꯦꯡꯕ ꯃꯔꯨꯞꯄꯨ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯏꯇꯥꯎꯁꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡꯗꯨ ꯅꯨꯡꯉꯥꯏꯕ ꯁꯛꯇꯝꯗ ꯇꯧꯁꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯃꯨ ꯀꯣꯏꯔꯦꯡꯒꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯜꯂꯨꯔꯕ ꯑꯃꯒꯨꯝꯅ ꯑꯃꯨꯛ ꯈꯟꯖꯔꯦ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯥꯃꯨ ꯅꯣꯛꯂꯒ ꯋꯥꯐꯝꯗꯨ ꯊꯩꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯩꯒꯤ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤ ꯆꯥꯎꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯍꯩ ꯌꯥꯜꯂꯦ ꯃꯁꯤ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒꯅꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯌꯣꯝꯄꯥꯛꯇꯣ ꯍꯟꯗꯣꯛꯂꯅꯤ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯂꯩꯇꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯏꯇꯥꯎ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯅ ꯏꯇꯥꯎꯒꯤ ꯌꯣꯝꯄꯥꯛꯇꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯥꯎ ꯏꯪꯊꯝꯊꯥꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗ ꯕꯟꯗꯣꯞ ꯊꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯕ ꯉꯝꯂꯅꯤꯗ ꯀꯣꯏꯔꯦꯡ ꯑꯐ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯒꯤ ꯌꯣꯝꯄꯥꯛꯇꯣ ꯑꯩ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯏꯇꯥꯎ ꯁꯤꯖꯤꯟꯅꯖꯔꯣ ꯏꯇꯥꯎ ꯍꯦꯛ ꯂꯧꯖꯔꯣ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤꯅꯦꯍꯦ ꯁꯥꯃꯨꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯒꯤ ꯐꯖꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯁꯥꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯕ ꯉꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯏꯔꯦꯡ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯇꯥꯎꯅ ꯁꯤꯡꯒꯦ ꯍꯥꯏꯔꯒꯅ ꯑꯩ ꯁꯪꯒꯣꯏꯒꯤꯅꯦ ꯌꯨꯝꯊꯛꯇꯨ ꯂꯣꯏꯅ ꯍꯣꯔꯦ ꯅꯣꯡ ꯇꯥꯕ ꯃꯇꯝꯗ ꯅꯣꯡ ꯂꯣꯏꯅ ꯌꯨꯔꯦ
ꯑꯗꯨ ꯃꯦꯟꯕꯗ ꯃꯇꯦꯡ ꯈꯔ ꯍꯦꯛ ꯄꯥꯡꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ꯫ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯃꯥꯅ ꯄꯥꯝꯕ ꯂꯣꯏꯅꯃꯛ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯃꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯥꯎ, ꯏꯇꯥꯎ ꯁꯥꯃꯨ꯫ ꯁꯥꯃꯨꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯅ ꯑꯗꯨꯝꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯄꯗꯨ ꯎꯕꯗ, ꯃꯔꯨꯞ, ꯀꯔꯤ ꯇꯧꯔꯦ? ꯀꯣꯏꯔꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯇꯥꯎ, ꯑꯩꯒꯤ ꯁꯪꯒꯣꯏꯒꯤ ꯃꯊꯛ ꯌꯨꯕꯗꯣ ꯉꯁꯤꯗꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦꯕꯨ꯫ ꯁꯥꯃꯨ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯆꯉꯛꯅꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ, ꯉꯁꯤꯃꯛꯇꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ꯫ ꯅꯣꯡꯃ ꯇꯧꯁꯤ, ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯌꯦ꯫ ꯁꯥꯃꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯏꯇꯥꯎ, ꯅꯪꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯗꯕꯣ? ꯑꯩꯅꯗꯤ ꯑꯩꯒꯤ ꯌꯣꯝꯄꯥꯛ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯏꯇꯥꯎꯗ ꯄꯤꯊꯣꯛꯂꯒ ꯏꯇꯥꯎꯗꯤ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯅꯥꯏꯅ ꯀꯨꯏꯒꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯇꯧꯃꯤꯟꯅꯔꯒ ꯐꯠ ꯍꯜꯂꯛꯂꯒ ꯏꯇꯥꯎꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯇꯧꯕ ꯌꯥꯕꯁꯤꯗ ꯐꯔꯦ ꯐꯔꯦ꯫ ꯁꯥꯃꯨ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯁꯣꯏꯔꯕ꯭ꯔꯥ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯒꯤ ꯋꯥ ꯑꯃꯠꯇ ꯂꯩꯇꯤꯌꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯇꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯇꯥꯎꯒꯤꯗꯣ ꯍꯥꯟꯅ ꯁꯦꯝꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯅ ꯉꯁꯤꯁꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯥꯅ ꯄꯤꯈꯤꯕ ꯌꯣꯝꯄꯥꯛꯇꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯁꯥꯃꯨꯕꯨ ꯄꯨꯈ꯭ꯔꯦ꯫ ꯀꯣꯏꯔꯦꯡꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯣꯏꯔꯦꯡ ꯊꯕꯛ ꯑꯗꯨꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯊꯕꯛ ꯑꯃ ꯇꯧꯔꯨꯒꯦ ꯍꯥꯏꯖꯤꯜꯂꯝꯂꯒ ꯁꯥꯃꯨꯕꯨ ꯍꯥꯟꯅ ꯊꯕꯛ ꯍꯧꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯥꯃꯨ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯏ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯐꯥꯎꯕ ꯀꯣꯏꯔꯦꯡꯗꯤ ꯊꯣꯔꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯁꯥꯃꯨ ꯃꯊꯟꯇ ꯁꯪꯒꯣꯏ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯃ ꯀꯣꯏꯔꯦꯡ ꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯌꯨꯕꯗꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯃꯨ ꯀꯣꯏꯔꯦꯡ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯀꯣꯏꯔꯦꯡꯕꯨ ꯀꯧꯔꯛꯏ, ꯏꯇꯥꯎ ꯀꯣꯏꯔꯦꯡ, ꯊꯕꯛ ꯂꯣꯏꯔꯦ꯫ ꯏꯇꯥꯎꯕꯨ ꯀꯥꯏ ꯂꯩꯒꯦ? ꯀꯣꯏꯔꯦꯡꯗꯤ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯃꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯔꯤ ꯊꯕꯛ ꯈꯨꯁꯨꯅꯣ? ꯁꯪꯒꯣꯏ ꯑꯍꯣꯕ ꯃꯆꯦꯠꯁꯤꯃ ꯁꯦꯝꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯪꯍꯟꯕ ꯍꯦꯛ ꯉꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯕ ꯁꯨꯅꯤꯡꯗꯕ ꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯥꯏꯅ ꯉꯟꯅ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯕꯗꯤ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯂꯩꯍꯧꯏ ꯍꯥꯏꯕꯗꯣ ꯇꯧꯖꯕ ꯌꯥꯕꯗꯣ꯫ ꯗꯤꯜ ꯂꯦꯟꯗꯅ ꯇꯧꯔꯕꯅꯤꯅ ꯅꯪꯖꯗ꯭ꯔꯦꯗꯣ꯫ ꯑꯩꯅ ꯅꯠꯇꯦꯀꯣ ꯏꯇꯥꯎ꯫ ꯁꯥꯃꯨ ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯃꯥꯕꯨ ꯃꯊꯟꯇ ꯊꯕꯛ ꯁꯨꯍꯜꯂꯝꯂꯒ ꯑꯗꯨꯕꯨ ꯁꯥꯃꯨ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯅꯤ, ꯑꯉꯟꯕꯅꯤ꯫ ꯁꯥꯃꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯂꯧꯐꯝꯁꯤꯡꯗꯒꯤ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯕꯣꯔꯥ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯌꯥꯝꯅ ꯂꯨꯝꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯒ ꯁꯥꯃꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯝꯇ ꯉꯥꯏꯈꯨꯑꯣ꯫ ꯏꯇꯥꯎꯅ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯄꯗꯅꯦ ꯑꯩꯒꯤ ꯁꯤ ꯄꯣꯠꯁꯤꯡꯁꯦ ꯄꯨꯔꯒ ꯑꯝꯇ ꯌꯣꯟꯕꯤꯔꯛꯎꯕ꯫ ꯁꯥꯃꯨ ꯃꯥꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ, ꯑꯗꯨꯒ ꯀꯣꯏꯔꯦꯡꯒꯤ ꯕꯣꯔꯥ ꯈꯥꯎ ꯑꯆꯧꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯁꯥꯃꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯄꯨꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯁꯤꯈꯛꯁꯤꯕꯣ? ꯏꯇꯥꯎꯒꯤ ꯃꯔꯛꯇꯨꯗ ꯀꯣꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯇꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯄꯨꯛ ꯐꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯏꯇꯥꯎꯗ ꯑꯩꯒꯤ ꯌꯣꯝꯄꯥꯛ ꯐꯥꯎꯕ ꯄꯤꯊꯣꯛꯂꯤ, ꯑꯗꯨꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡ ꯁꯥꯃꯨꯗ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯃꯨ ꯎꯄꯥꯏ ꯂꯩꯇ ꯀꯣꯏꯔꯦꯡꯒꯤ ꯕꯣꯔꯥ ꯈꯥꯎ ꯑꯆꯧꯕ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯁꯟꯁꯤꯡ ꯑꯁꯤ ꯏꯇꯥꯎꯅ ꯆꯤꯡꯈꯣꯡꯗ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛꯇ ꯁꯖꯤꯛ ꯄꯤꯖꯕꯤꯌꯨꯕ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯔꯦꯡ ꯁꯥꯃꯨꯕꯨ ꯃꯥꯒꯤ ꯊꯕꯛ ꯀꯌꯥꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯃꯨꯅ ꯈꯤꯇꯪ ꯁꯪꯗꯦ, ꯊꯕꯛ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯌꯣꯝꯄꯥꯛ ꯄꯤꯈꯤꯕ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯒ ꯁꯥꯃꯨꯕꯨ
ꯑꯗꯨꯃꯛ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯔꯒ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯅꯣꯡ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯃꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯒ "ꯏꯇꯥꯎ ꯁꯥꯃꯨ! ꯏꯇꯥꯎ ꯁꯥꯃꯨ! ꯏꯇꯥꯎꯕꯨ ꯇꯥꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯁꯥꯃꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯣ, ꯀꯅꯥꯅꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ?" ꯃꯄꯥꯟꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯅꯦ, ꯅꯪꯒꯤ ꯃꯔꯨꯞ ꯀꯣꯏꯔꯦꯡꯅꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ." ꯁꯥꯃꯨꯁꯨ ꯀꯣꯏꯔꯦꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ?" ꯀꯣꯏꯔꯦꯡ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯍꯧꯗ꯭ꯔꯦ꯫ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ." ꯀꯣꯏꯔꯦꯡꯒꯤ ꯋꯥ ꯑꯗꯨꯗ ꯁꯥꯃꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ, ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ?" ꯀꯣꯏꯔꯦꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯅꯥꯕꯗꯨꯒ ꯌꯨꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯅ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯑꯅꯥ ꯂꯥꯌꯦꯡ ꯇꯧꯕ ꯑꯍꯜꯗꯣ ꯑꯝꯇ ꯀꯧꯕꯤꯔꯛꯎꯕ." ꯁꯥꯃꯨꯁꯨ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯐꯔꯦ ꯐꯔꯦ ꯏꯇꯥꯎ, ꯑꯩ ꯑꯍꯜ ꯑꯗꯣ ꯀꯧꯔꯨꯔꯒꯦ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯨꯕ ꯌꯥꯕ ꯂꯥꯇꯦꯟꯒꯨꯝꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯣꯠꯗꯣꯟ ꯑꯁꯤ ꯈꯛꯇꯅꯤ꯫ ꯏꯇꯥꯎꯒꯤ ꯂꯥꯇꯦꯟꯗꯣ ꯑꯃꯨꯛꯇ ꯄꯨꯔꯨꯒꯦ." ꯀꯣꯏꯔꯦꯡ ꯁꯥꯃꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯠꯇꯦ ꯅꯠꯇꯦ ꯏꯇꯥꯎ, ꯑꯩꯒꯤ ꯂꯥꯇꯦꯟꯗꯣ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯅꯥꯟꯅ ꯂꯨꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏꯒ ꯑꯃꯨꯛ ꯊꯣꯛꯂꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯦꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯥꯃꯨꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯗ ꯑꯍꯜ ꯑꯗꯨ ꯀꯧꯕ ꯆꯠꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯁꯥꯃꯨ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯇꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯤ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯥꯃꯨꯅ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯒꯤ ꯍꯛꯆꯥꯡꯗꯤ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯨꯔꯦꯜꯒ ꯏꯐꯨꯠ ꯐꯥꯎꯅꯕ ꯇꯨꯔꯦꯜꯅꯤ꯫ ꯁꯥꯃꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯁꯥꯃꯨ ꯏꯐꯨꯠ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜꯂꯣꯝꯗ ꯁꯣꯏꯗꯅ ꯇꯥꯎꯊꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯐꯕ ꯃꯤꯅꯤ, ꯏꯄꯪ ꯄꯪꯅ ꯏꯆꯝ ꯆꯝꯅ, ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯥꯃꯨꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯅꯣꯡꯃ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯁꯥꯃꯨꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯌꯥꯝꯗꯨ ꯄꯨꯜꯂꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯈꯨꯝ ꯎꯞꯇꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯥꯃꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯤ꯫ "ꯁꯥꯃꯨ, ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛ ꯏꯆꯝ ꯆꯝꯃꯤ, ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅꯗꯤ ꯇꯜꯂꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯁꯣꯏꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯗꯨꯅ, ꯂꯝꯕꯤ ꯀꯌꯥ ꯇꯥꯛꯇꯨꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯃꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤ." ꯂꯨꯈꯣꯏꯁꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ꯫ ꯀꯣꯏꯔꯦꯡꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯂꯨꯈꯣꯏ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯇꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯥꯃꯨꯗꯨ ꯅꯪꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯑꯍꯤꯡꯗꯨꯗ ꯊꯪꯅꯕꯗ ꯂꯩꯕ ꯑꯅꯥ ꯂꯥꯌꯦꯡ ꯇꯧꯕ ꯑꯍꯜ ꯑꯗꯨ ꯀꯧꯔꯨꯅꯕ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯥ ꯅꯥꯕꯒꯤ?" ꯀꯣꯏꯔꯦꯡ ꯈꯨꯝꯐꯝ ꯈꯪꯗ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯗꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯕꯅꯤ꯫ ꯑꯩꯒꯤ ꯌꯣꯝꯄꯥꯛ ꯐꯥꯎꯕ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯤꯖꯤꯟꯅꯃꯟꯗꯅ ꯌꯣꯝꯄꯥꯛꯇꯨꯁꯨ ꯃꯌꯥ ꯂꯣꯏꯅ ꯇꯥꯔꯦꯗꯅ꯫ ꯑꯩ ꯅꯣꯡꯃꯇ ꯃꯉꯣꯟda ꯌꯣꯝꯄꯥꯛ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯁꯤꯡꯉꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ." ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥ ꯃꯔꯛ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯅꯣꯏ ꯆꯥꯎꯕ, ꯐꯤ ꯑꯃꯨꯕ ꯏꯟꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫
ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯥꯃꯨꯅꯤ꯫ ꯁꯥꯃꯨ ꯎꯕꯗ ꯃꯤꯌꯥꯝꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯀꯣꯏꯔꯦꯡꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯁꯥꯔꯝꯃꯤ꯫ ꯁꯥꯃꯨ ꯂꯥꯛꯂꯕ ꯑꯗꯨꯗ ꯂꯨꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯎꯗꯅ ꯀꯟꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯊꯦꯡꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯃꯨꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯣ ꯀꯣꯏꯔꯦꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯑꯩ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯇꯥꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯏꯔꯦꯡ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯃꯨꯁꯨ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯃꯊꯟꯇ ꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯁꯥꯃꯨꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯇꯨꯔꯦꯜꯒꯤ ꯏꯐꯨꯠꯀ ꯐꯥꯎꯅꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯀꯟꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯊꯝꯗꯨꯅ ꯀꯣꯏꯔꯦꯡ ꯍꯥꯏꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯎꯠꯅꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯁꯥꯃꯨ ꯍꯧꯖꯤꯛꯁꯨ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯂꯨꯈꯣꯏꯕꯨ ꯈꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯨꯈꯣꯏ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯂꯨꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯁꯥꯃꯨ, ꯅꯪ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯀꯔꯥꯝ ꯆꯥꯎꯕ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯊꯥꯖꯔꯤ ꯅꯠꯇ꯭ꯔꯥ? ꯌꯦꯡꯉꯨ, ꯃꯥꯅ ꯅꯪꯒꯤ ꯍꯤꯡꯈꯣꯜ ꯂꯧꯐꯝꯁꯤꯡꯗꯒꯤ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯂꯧꯐꯝꯗ ꯍꯧꯕꯒꯨꯝꯅ ꯍꯦꯛꯂꯤꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯔꯝꯕ꯭ꯔꯣ? ꯁꯥꯃꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯔꯨꯞꯇ ꯄꯤꯕꯕు ꯃꯔꯨꯞꯅ ꯂꯧꯈꯤꯕꯕꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯗꯤ ꯃꯥꯅꯗꯤ ꯅꯪꯅ ꯏꯪꯊꯝꯊꯥꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯗ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯍꯪꯂꯕ꯭ꯔꯣ? ꯐꯧ ꯈꯨꯌꯥꯃꯇ ꯄꯤꯔꯛꯈꯤꯕ꯭ꯔꯥ? ꯃꯥꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯥꯅꯤꯡꯕꯇ ꯆꯥ ꯊꯛꯅꯤꯡꯕꯇ ꯊꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯅꯪꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯣꯝꯄꯥꯛ ꯑꯃꯈꯛ ꯂꯧꯔꯨꯕꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯗꯨ ꯄꯟꯗꯨꯅ ꯅꯪꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤ, ꯆꯨꯝꯗ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯃꯥꯒꯤ ꯊꯕꯛ ꯀꯌꯥꯗꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯥꯒꯤ ꯌꯨꯝꯒꯤ ꯁꯒꯣꯜ ꯐꯥꯎꯕ ꯅꯪꯅ ꯁꯦꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯑꯐꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯁꯥꯃꯨꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯁꯥꯃꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅꯗꯤ ꯄꯨꯝꯅꯃꯛ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯂꯨꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯡꯉꯨ ꯁꯥꯃꯨ, ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯁꯤ ꯇꯧꯕ ꯅꯪꯅ ꯁꯤ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯣꯏꯔꯦꯡꯗꯤ ꯅꯪꯕꯨ ꯁꯤꯖꯤꯟꯅꯕꯅꯤ, ꯃꯔꯨꯞ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯏꯔꯦꯡꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯏꯔꯦꯡꯗꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯃꯨ ꯀꯣꯏꯔꯦꯡꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯏꯔꯦꯡꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯊꯪꯅꯕ ꯂꯨꯈꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯁꯥꯃꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯔꯝꯃꯤ꯫